ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯕꯁꯤ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈ꯭ꯔꯕꯤ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯔꯤꯌꯥ ꯊꯣꯛꯆꯣꯝꯒ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯔꯛꯄꯗ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯤꯌꯥ ꯊꯣꯛꯆꯣꯝ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯦꯞꯇꯒꯤ 12 ꯐꯥꯎꯕ 12 ꯁ꯭ꯇꯦꯟꯗꯔꯠ ꯐꯥꯎꯕ ꯇꯝꯖꯔꯛꯏ꯫ ꯁꯤꯒꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯥꯛꯄꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤꯒꯦꯅꯣ? ꯑꯩ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩ ꯊꯥꯖꯗꯦ ꯁꯤ ꯑꯩꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩ ꯀꯞꯄꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯁꯤ ꯇꯥꯕꯗ ꯑꯩꯅ ꯍꯣꯠꯅꯖꯕꯁꯤ ꯋꯥꯡꯅ ꯂꯥꯛꯀꯅꯤꯗꯤ ꯈꯟꯖꯩ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯊꯥꯖꯔꯨꯗꯦ ꯑꯩꯅ ꯍꯣꯠꯅꯖꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔꯛꯑꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏ꯫ ꯑꯩꯁꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯣꯏꯅ ꯍꯣꯠꯅꯕꯤꯕ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯒꯤ ꯏꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯑꯦꯟꯀꯔꯦꯖꯤꯡ ꯋꯥꯔꯗꯁ ꯑꯩ ꯐꯦꯃꯤꯂꯤ ꯑꯩ ꯐ꯭ꯔꯦꯟड्ꯁ ꯑꯩꯅ ꯍꯣꯠꯅꯖꯃꯟꯅ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯑꯌꯨꯛꯇ ꯄꯨꯡ 1 ꯄꯥꯖꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯄꯨꯡ 4-5 ꯑꯗꯨꯒ ꯁ꯭ꯀꯨꯜ ꯂꯣꯏꯈ꯭ꯔꯒ ꯑꯩ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ 14 to 15 hours ꯄꯥꯏ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯅ ꯑꯩ ꯌꯥꯔꯦꯅ ꯈꯟꯖꯕꯒꯤ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯇꯧꯗꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯇꯤ ꯑꯩꯗꯤ ꯂꯩꯇꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩ ꯑꯗꯨꯝ ꯍꯩꯅꯖꯩꯅ ꯁꯤꯃꯅ ꯍꯦꯜꯂꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯩꯇꯦ ꯑꯃ ꯂꯣꯏꯅ ꯑꯗꯨꯝ ꯍꯩꯅꯔꯦ ꯑꯗꯣ ꯍꯌꯦꯡ ꯇꯨꯡꯗꯗꯤ ꯀꯩ ꯑꯣꯏꯒꯦꯅ ꯇꯨꯡꯗꯗꯤ ꯑꯩ ꯍꯧꯖꯤꯛ CUETꯒꯤ ꯑꯦꯛꯖꯥꯝ 29ꯗ ꯂꯩ ꯁꯤ ꯄꯥꯁ ꯇꯧꯔꯗꯤ ꯑꯩ DUꯒꯤ ꯑꯦꯝ ꯇꯧꯔꯤ ꯑꯗꯨ DUꯗ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯃꯒ ꯑꯩ UPSC ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯊꯥꯅꯤꯡꯕꯒꯤ ꯑꯩ ꯑꯁꯥ ꯇꯧꯖꯩ꯫ ꯔꯤꯌꯥꯅ UPSC exam civil service exam ꯊꯥꯅꯤ ꯍꯥꯏꯁꯦ ꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤꯒꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯄꯥꯏꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯄꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯃꯤꯌꯥꯝꯅ ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯁꯛꯅ ꯁꯣꯟꯅ ꯂꯩꯍꯧꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒ꯭ꯔꯦꯠ ꯑꯆꯤꯞꯃꯦꯟ ꯑꯃ ꯐꯪꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯥꯝꯅ ꯁꯥꯡꯅꯗꯒꯤ ꯑꯩꯈꯣꯏꯅ ꯒꯣꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯗ꯭ꯔꯤꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯒꯣꯜꯗꯣ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯍꯧꯖꯤꯛꯀꯤ ꯑꯆꯤꯞꯃꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯐꯥꯎꯏ ꯑꯗꯣ ꯍꯦꯛ ꯈꯪꯕꯗꯁꯨ ꯏꯃꯣꯁꯅꯦꯜ ꯐꯤꯜ ꯇꯧꯗꯅ ꯀꯞꯄꯦ ꯑꯗꯨꯒ ꯍꯦꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯉꯤꯕꯁꯤ ꯍꯣꯠꯅꯕ ꯅꯠꯇꯅꯗꯤꯀꯣ ꯀꯔꯤꯃꯠꯇ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯂꯦꯟꯁꯁꯦ ꯏꯁ ꯅꯣꯠ ꯂꯛ ꯍꯥꯏꯌꯦꯕ ꯑꯦꯛꯁꯦꯂꯦꯟꯁꯁꯤꯗꯤ ꯂꯛ ꯅꯠꯇꯦ ꯍꯥꯏꯕ ꯑꯦꯛꯁꯦꯂꯦꯟꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯒꯤ ꯁꯤꯗꯤ ꯏꯠ ꯏꯁ ꯑ ꯂꯣꯠ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯅꯦꯕ ꯃꯥꯗꯤ ꯑꯗꯨꯅ ꯍꯦꯛ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯑꯦꯛꯁꯦꯂꯦꯟꯁꯇꯨꯅꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯪꯁꯤꯟꯕ ꯍꯦꯜꯂꯦ ꯍꯣꯠꯅꯕꯗ ꯗꯤꯄꯦꯟ ꯇꯧꯔꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯃꯣꯏ ꯂꯋꯥꯔ ꯀ꯭ꯂꯥꯁꯇꯒꯤ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯒ ꯃꯃꯥꯒꯅ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯇꯧꯗꯕꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯗꯕꯒꯤ ꯃꯔꯝꯗꯣ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯨꯗꯒꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯀ꯭ꯂꯥꯁ ꯋꯥꯔꯛ ꯇꯧꯔꯛꯄ ꯕꯣꯏꯗꯨ ꯑꯩꯈꯣꯏꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯒ ꯑꯩꯒ ꯂꯥꯏꯔꯤꯛ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯔꯤꯂꯔꯟ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯋꯥꯔ ꯀ꯭ꯂꯥꯁꯇꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯣꯆꯤꯡ ꯇ꯭ꯌꯨꯁꯟ ꯆꯠꯇꯅꯕꯒꯤ ꯃꯔꯝ ꯑꯃꯈꯛꯅꯦ ꯑꯗꯨꯅ ꯑꯦꯅꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯌꯥꯝ ꯐꯩ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠ ꯑꯦꯅꯤ ꯂꯥꯟꯕ ꯀ꯭ꯂꯥꯁ ꯋꯥꯔꯛꯇ ꯇꯧꯕ ꯈꯣꯠꯄꯁꯦ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯀꯔꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯕ ꯑꯣꯖꯥꯅ ꯀꯔꯦꯛꯁꯟꯁꯤ ꯌꯥꯝ ꯇꯧꯕꯤꯌꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯈ꯭ꯔꯒꯗꯤ ꯐꯔꯦ ꯂꯋꯥꯔ ꯀ꯭ꯂꯥꯁꯇꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯈꯪꯕ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯆꯨꯝꯃꯦ ꯁꯤ ꯂꯥꯜꯂꯦꯁꯦ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩꯗꯒꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯃꯇꯦꯡꯗꯣ ꯃꯣꯏꯅ ꯐꯖꯅ ꯅꯤꯌꯝ ꯆꯨꯝꯅ ꯀ꯭ꯂꯥꯁ ꯋꯥꯔꯛꯇꯣ ꯇꯧꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯩꯗꯨꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯦꯗꯤꯁꯤꯟꯒꯤꯅꯦꯕ ꯃꯦꯗꯤꯁꯤꯟꯒꯤ ꯑꯩꯈꯣꯏ ꯆꯍꯤ 25 ꯑꯔꯥꯎꯟ 25-30 yearsꯀꯨꯝꯕ ꯁꯨꯔꯝꯃꯅꯤ ꯑꯗꯣ ꯑꯩꯗꯤ ꯊꯥꯗꯣꯛꯑꯒ 14 yearsꯁꯦ ꯃꯈꯣꯏꯒ ꯂꯥꯏꯔꯤꯛ ꯇꯧꯃꯤꯟꯅꯔꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯃꯟꯒꯤ ꯀꯩꯅꯣꯝꯃ ꯐꯪꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯆꯤꯞꯃꯦꯟ ꯑꯃ ꯐꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ
लाइक तौबा मतमदा हाइतारेको एनी कोचिंग ममा मपासिना हुजिकी ट्रेन दको अदुना कोचिंग खक्तदा यामना अगांगसिंदुगी अना माकी अवाबा करिनो तो खंगबिदनको कोचिंग द खक्ता मा इन्फ्लुएंस पीबदो अदुना अगांगदि तुंगदि यामना नाबा याम सीरियस मा लैनाना नादना को याम आयोबा यामना अर्ली स्टेज दा अगांगसी गोल्डबेरल लोथोको यावे मरमदि इसिंग इनफ वाटर मोय इसिंग फजना थक्तरे सिंग फजना थक्तरगदि याम ngana लैना मयाम ना नबी मसाक मयाम वे अदु मयाम दो खलुरगा आइगिदि इसासी ट्यूशन चलहंदबने अदुना अखोइना मरसी ट्यूशन चत्रमनिना स्कूल खकी कैनोसिनादि फजना तांगागसु युमदा कैगुंबा खरा मागी होनद्रगदि सुमाइना अखोइना ग्रेट अचीवमेंट से लापंगा मोय अदुनादि आइना लाइक से आई अदुतगी ngalingaiदगी मागा आई चानपादगी होरगा को माना हुजिक मा चानपादे होरगा चानपीगी हुजिक नसी बॉक्से अखोइ लाइक तौरगा दु लाई हाइदारे अदुना सो खुदों चाग चारोय द बाक्सांग द हेल्थ प्रॉब्लम होइगदबा मयामसे अदुदगी खरा अखोइ थवा यावजबदगी अदुदगी खरा फै हाइतारे अदु सिबा नाबदुदी अखोइ खुत्ता लेतेको सिबा नाबा हाइबदुदी अखोइ खुत्ता लेते अदु नाबा हाइबसिदी खरा मखैदी अखोइ मियोइबगी खुत्ता लेय अखोइ फजना कन्न होनजरगदी साजेन तौदना हा नियम चुमना चादना खोतना फजना तौरगदी मयाम अमदगी लेना मयाम अमदगी अखोइसे नाहंदबा ngame aduna mahagna ngasi boxi ayamba school dasu pre nursery dagi huju phause up to ngasi 12 ki toppers ngasi ori basigi stage sibauda ma ayamba da school da maki first ayamba position gi magi first second third se ayamba mana di school da mana my class da first star ga lai huju phauda diko scholarship da class 9 dagi hanu mamang da thamdaba scholarship phangadom ne ba mamang da di phangdri duna moi thamde 9 dagi scholarship pibidana heritage da ma free da ne moina scholarship da tamjais aduna aikoina sumba aikoina khara hoda jabagi achievement ma phangbasida ke bati ngasi diam lungai made dum pingi dagi dum yam maram e haiba khopa dum yam inba khotpa aduga like sem pamba haitare ma so ko aduna dum magi akoina mapa ga igina atai mayam ma thado ga moigi larik tobu khotpa se sida dum mayam ba first priority se dum moi da pira ga lakpa haitare लारिकी अदगी थोप खतोप को मई करेक्शन करी करायनी अदम अखोय ग दम लोइनारगा लारिक दम तौमिनारगा लेबा हाइतारे अदुना सु मई ट्यूशन गी दरकार लेहिदबा खोना दम युमदा होनारगा लेबनिना अदगी मानसु दम मागिसु चपचाना मासु होना जबा हाइतारे अदुना पुंग कनो हंदगी पेखा था मनी से मा पुंग 30 नि माने लाइक तौरिसे अदोइना कनो तौगना अदगी स्कूल काबा मतम दबुदी यम सांगना तौबा ngamdre ko adu ma school ju sulep lepteba aduna ojana talakpa kholakpa se ma phajana munna taba aduga yumda mu paba text tung adagi ma reference book kari kara ko adagi akhogi handaki oina ko haijaraga question bank se sima phajana naina ba adagi atopa school gi cc gumba tg gumba adugi se question collect tawe aduga loina hotna ba man toise adagi ni khangda ba khota ba sina ko internet ta kaida khudaki adagi moi oja sing da ju dum mana adum anytime contact to yare yum hala aga khangdaba khotaba se moi school ki su phaba haitare adagi practical kai phajana ma phajana di haire phajana moi lab kai phajana marang kai na phajana thamme ba pochai kai wat handana ado phajana di hojik phawda di ko ado kari chan pina smai la ko se haraw bana kai haibam khangde ado mabung do ada keno do mapan da leibo do kappe yan ma haraw laga ba ko the school da so aina theng saijaning moi ne am kan hona bi da moi mem amita ga sir vikram gana ko adom anytime keno mateng tau ba haitare pi ngai dagi ada mayam na hai topper oi ba se heritage se ngamde nimla ba sa hong hai ba ko ma se ada keno na mapa ga igana as icha nu pi se khut pai ga takpi pa school je thado ga chatpa hona de da na khoi hong gi de ba ada mayam na nang nimla basta ka to tamdi no na dum yam hang ba haitare mongon da su ko dum topper gi dum mayam se tan nei da na ko adaina dum khut pai ga takpi ra adagi 10 gi exam se tor ma ga di mongon da yam chaun hop thamme ba khoina su 10 gi se tau gi de na covid na maram oiraga da ma se kanna hona ja ba haitare like su phajana tamdre adu mayam mentor mayam se collect tor ga ko madagi tor ga ko 10 gi jam kanna hona ja ba ada moi school na pi bani na ma gi do 97.5 pudi phange ba ko mai su adu ga su kaino di oi de na smai na position kai dia
ꯑꯗꯣ ꯍꯟꯗꯛꯇ ꯄꯨꯂꯞ ꯇꯨꯒꯤ ꯀꯩꯅꯣ ꯐꯪꯉꯦꯅ ꯈꯟꯖꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ Council of Higher Secondary Education Manipur na lower exam da second position low krabi Kaisamthong Elambam Lekai dagi Kelina Jungkham Mahakna second position lower matungda masigi stage rokuda hotnabagi level amadi mahakna kari pamli habdu matangda mayam punna khangminabagi tanjam tang lominasi I mean Kelina Jungkham ko eduga Kaisamthong Elambam Lekai dagi ni aduga school jai class pre-nursery dagi na class 2 gumna heritage convent da tamjare eduga class 3 dagi na class 10 mugna little far da 11 12 na common school changang ngai da tamjar pa isa da kai phobige dum harawa pa harawa phobro dum kai phobige dum harawa adum haide aina expect to da dum phange da adum harauje si first position yong ni ga na khanjabra na taga second position si yo ga na khanjabra haidi isana si bodi yo bani habdo adu gi pandam do dum phangbo ngambra isana pagi ba ma am leidana adu dum yobra kamai to adum yo ai adum haidi kisam wang na khaludresu adum aina khanjabda de adum phange na khal credit ti papa mama dagi ipu ai khauba dagi takpira po oza sing de school moi lamuk adum credit se bizaning tuition physics chemistry bio haidi school la ju yam phajana takpi de kitang extra knowledge gain tong na ba dum school tuition dum chachare physics kina sir sasikanta school gi director asida like thangsam director like ba aduga chemistry kina sir surjit kong bada like aduga bio kina mem sislaga sir ko pen gi chachare ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯐꯪꯕꯗ ꯀꯩ ꯐꯥꯎꯕꯤꯅꯤ dum nungaiba phawe dum aina khanjarubduga dum chana na dum thole right ai science stream da lobinina haidi bio dinum idum adum dungaina dum phajana dum parjare eduga physics hoi kitang aingonda practice ya khara extra effort ama darkar re physics study eduga atai dum phajana dum yagi makhatana di dip sibuk di stage ore eduga makhatana kai tawgini aduga kai ogena khanbiri adu I say 12 lore do physics medical line na changena khanjare horoi banga ngai ja sadi kai speaking he moi da dum haidi yam phajana dum phajana daily basis da dum nong gi phajana hotna basina yam phain khali haidi last minute da haidi haying exam ne har kanda cram up targa adu da di kesu yam long run da de adu kesu kana de na aduna haidi knowledge haidi yamna haidi forever oina leigada pot oibanina haidi phajana gan tana mamut tana dum khangobana phaina khale haidi last minute gi ding atang gi oina di phab di but adu yamna kana oiti mana hoji keno medical line pame ai si masa gi apam bane koina kaisu tu kai jeru de aduga mai mayamba ma leibedo hoji rim satariya ta me do mana su inspiration do adu dagi su phangbo male adu makha ta badi yalla business sar kada yam wali kai kai la kada ge de matang yeng puta ren khal su mama oya pase ado masigi nungai pase ingi marup mapang sing adagi mari mata makoi gi manung da ai so mane nungai bata Kelina na aigi angang da ani shubane mabung amaga magadani aina support hai se mental support se madi full adum phangal le hai tare ko haidi mana magi warak pa matang gumba daga aina haidi keno to bogumba makeup to bogumba adegi adugumba magi adugumba matang adegi magi lai pa ba khot pa matam do aina dum yengba khotpa gumba dum tawba adugumba mayam do aina dum mating pang hai tare kai ki phawge ma aina mana second la pasro snungai ba phawi Council of Higher Secondary Education Manipur na lower exam da science stream go ina third position lor khaba Lincoln Lesem Posangbamga mahakna masigi stage yakbada kyam honagi man honagi du phangbra kari pamli hadu matang da mayam kunna khamina bagi tanjam lominase
ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯀꯟ ꯂꯩꯁꯦꯝ ꯄꯣꯠꯁꯪꯕꯝ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯄꯣꯠꯁꯪꯕꯝ ꯒꯦꯍꯦꯁꯣꯔ ꯁꯤꯡ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯣꯡꯉꯥꯝ ꯆꯅꯨꯗ ꯂꯩꯃ ꯑꯩ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯍꯩꯕꯝ ꯂꯩꯔꯛꯇꯩꯅꯤ ꯑꯩ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯗꯤ ꯔꯣꯍꯤꯅꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯏ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯅ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯗ ꯇꯝꯃꯛꯏ 11 12ꯅ ꯑꯦꯛꯁꯇ꯭ꯔꯥ ꯏꯁꯇ ꯇꯝꯃꯤ ꯑꯩꯅ ꯊꯥꯔꯠ ꯇꯥꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯩꯅ ꯍꯟꯗꯛꯀꯤ ꯄꯩꯈꯥ ꯑꯁꯤꯗ ꯄꯣꯖꯤꯁꯟ ꯂꯦꯞꯀꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔꯤꯗ ꯅꯪꯍꯧꯗꯕ ꯑꯗꯨꯗꯒꯤ ꯊꯥꯔꯠ ꯇꯥꯒꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯠ ꯇꯥꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯄꯨꯡ 9ꯃꯨꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯔꯛꯏ ꯇ꯭ꯌꯨꯁꯟꯁꯨ ꯑꯗꯨꯝ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯆꯠꯂꯛꯏ ꯔꯤꯚꯤꯖꯟꯗꯗꯤ ꯑꯩꯅ ꯑꯈꯟꯅꯕ ꯁꯕꯖꯦꯛ 3ꯒꯨꯝꯕ ꯆꯠꯂꯛꯏ ꯑꯩꯅ ꯔꯤꯚꯤꯖꯟꯗ ꯐꯤꯖꯤꯛꯁꯅꯦ ꯀꯦꯃꯤꯁꯇ꯭ꯔꯤꯅꯦ ꯃꯦꯠꯁꯅꯦ ꯔꯤꯚꯤꯖꯟꯗ ꯆꯠꯂꯛꯏ ꯑꯩꯅ ꯀ꯭ꯂꯥꯁ 10ꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯄꯩꯈꯥꯗꯨ ꯊꯥꯍꯧꯗꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 12 ꯑꯁꯤꯗꯗꯤ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯦꯞꯄꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯗꯒꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯣꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯃꯣꯏꯗꯤ ꯇ꯭ꯌꯨꯁꯟꯗ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯃꯈꯣꯏꯗ ꯑꯩꯅ ꯊꯥꯔꯠ ꯇꯥꯔꯛꯄ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯄꯤꯕ ꯄꯥꯝꯃꯤ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯦꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗ ꯀꯔꯤ ꯇꯝꯒꯦ ꯀꯔꯤ ꯂꯥꯏꯟꯗ ꯆꯪꯒꯦ ꯈꯪꯕ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯅꯤꯠ ꯊꯥꯔꯒ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯅꯥꯕꯁꯤꯡꯒꯤ ꯂꯥꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯉꯛꯄ ꯔꯤꯖꯜꯠꯁꯦꯀꯣ ꯑꯗꯣ ꯍꯣꯠꯅꯕꯁꯨ ꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯦꯡꯅꯖꯕꯗ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯂꯩꯈꯤꯗꯦ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯉꯁꯤꯐꯥꯎꯗ ꯃꯥꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯣꯞꯇ ꯂꯥꯛꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇ꯭ꯌꯨꯁꯟꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄ ꯈꯣꯠꯄ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯈꯔ ꯊꯦꯡꯅꯩ ꯑꯗꯨ ꯊꯦꯡꯅꯕꯁꯤ ꯁꯨꯝ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯩꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯨꯗ ꯑꯗꯨꯁꯨ ꯃꯥꯁꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯁ 10ꯗ 12ꯁꯤꯗꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯄꯣꯖꯤꯁꯟ ꯑꯃꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯕꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯈꯤꯕꯗꯨ ꯑꯗꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯁꯤꯡ ꯈꯔ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯉꯥꯡꯒꯤ ꯀꯩ ꯑꯋꯥꯠꯄ ꯂꯩ ꯍꯪꯅꯤꯡꯕ ꯇꯥꯔꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯍꯪꯉꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯇꯤቭ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯩꯗꯤ ꯍꯥꯏꯅꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯃꯥ ꯆꯥꯡ नायना ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯡ नायना ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤꯗꯨꯕꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯅ ꯁꯪꯗꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯕ ꯑꯉꯟꯕ ꯑꯣꯏꯔꯣ ꯑꯊꯦꯡꯕꯒꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯊꯤꯜꯂꯒ ꯃꯥꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯥꯛꯏꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯑꯗꯨꯝ ꯄꯣꯖꯤꯁꯟ ꯂꯦꯞꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ खर हाइदरदौ माली अमुक हाइबजे हाइदरoi अइना अमुक हाइबा अदो दुम थारदा लाए नुंगाइ अदो इचाना पामबे लाइन दे मा दुम निट की डॉक्टर की लाइन से दुम चलहंगेना दुम खल्ले डॉक्टर ओहनगेना दुम खल्ले मा पामसे तौजरसनु अखोइना सु दुम पामे इमागा बाबागना दुम अपामबजे दुम सपोर्ट दुम तौबगी तौही मा सेंग हाइजरबदा अखोइना सु माउंदा हंगी नंग करी तौदुनो खोतुनो हाइ माना अंगांग ओइदे हाइतारे यामना खरा अदुम क्लास 8 9 8 कुमा दाइ मासे अदुम डॉक्टर तमनिंबगे हाइतारे को अखोगी आइगी मागी अंकल हाइगत्रा अनि मुसु डॉक्टर ओइबले मोइगी सु उबदगे हाइतारे मासे डॉक्टर ओइनिंबगी अंगांग ओइदगी मागी रोल मॉडल ओइगिबा हाइता अदुमाइ सुम तौगिबनिना अखोइना नंग आईएस ट्राई तौ अदगी कंग्रेचुलेशन तमधौ खोथौ हाइबदि माना अदुम याद्रे दे अखोइसु अस्मा यापाम तौरसु हाइना अदुम लेपे अदु निटु हुजिक माई मतमदो पोस्टपोन तौग्रे अदु हंदक अहामबसि ओइदोइने अहामबदि ओइदोइने अदुबु माकन होनरी खंगद्राजु खल्ले